ꯉꯥꯁꯤ ꯆꯥꯎꯕ ꯑꯩ ꯃꯥꯏꯒ ꯁꯤ ꯑꯩ ꯃꯥꯏꯒ ꯀꯅꯥ ꯄꯥꯛꯀꯦ ꯁꯤꯕꯣ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯁꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯑꯦ ꯑꯅꯧꯕ ꯚꯤꯗꯤꯑꯣꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯉꯥ ꯊꯣꯡꯕꯀꯣ ꯇꯨꯡꯍꯟꯕꯤ ꯉꯥ ꯀꯩꯅꯣꯅꯦ ꯑꯆꯧꯕꯅꯦ ꯐꯖꯔꯦ ꯑꯗꯨ ꯑꯩ ꯃꯥꯏꯒ ꯆꯥꯎ ꯃꯥꯟꯅꯗ꯭ꯔꯣ ꯀꯩꯅꯣ ꯈꯪꯗꯦ ꯑꯗꯨꯒ ꯁꯤꯗꯅ ꯀꯣꯕꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗꯅ ꯁꯤ ꯉꯥꯁꯦ ꯀꯩ ꯍꯥꯏꯕ ꯀꯩꯅꯣ ꯔꯧ ꯃꯆꯥ ꯑꯗꯨꯒ ꯁꯤꯗꯅ ꯀꯣꯕꯤ ꯁꯥꯛ ꯊꯣꯡꯕ ꯀꯣꯕꯤ ꯁꯥꯛ ꯑꯗꯨꯒ ꯃꯊꯪꯗꯅ ꯁꯤꯗꯅ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯣꯏꯗꯣꯏꯔꯥ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗꯅ ꯁꯤ ꯉꯥ ꯃꯍꯤ ꯑꯗꯨꯒ ꯆꯥꯕ ꯍꯧꯖꯤꯜꯂꯛꯑꯒꯦ ꯃꯌꯥꯝ ꯂꯩꯔꯦ ꯇꯦꯀꯣ ꯃꯆꯥ ꯑꯃ ꯌꯦꯡꯉꯣ ꯉꯥꯁꯤ ꯆꯥꯎꯕ ꯑꯩ ꯃꯥꯏꯒ ꯁꯤ ꯑꯩ ꯃꯥꯏꯒ ꯀꯅꯥ ꯄꯥꯛꯀꯦ ꯁꯤꯕꯣ ꯆꯥꯎꯔꯝꯗꯨ ꯉꯥ ꯃꯔꯨ ꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯃꯔꯨꯁꯦ ꯁꯤ ꯉꯥ ꯁꯤ ꯄꯜꯂꯗꯤ ꯍꯥꯎꯅꯦ ꯆꯥꯛꯁꯨ ꯁꯤꯅ ꯀꯣꯕꯤ ꯁꯥꯛ ꯑꯍꯥꯟꯕꯁꯤꯗꯤꯀꯣ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯌꯥꯝ ꯍꯥꯎꯅ ꯀꯣꯕꯤꯁꯦ ꯃꯍꯥꯎ ꯐꯖꯅ ꯇꯧꯔꯦ
Vai cho mình đi nát có bé không? Kiếm là hàng nghề, cái ổ kia nào? Đi nát. Đến đâu nhỉ? Mày ngủ sao đây? Hỏi
ไปเลยbaru mati nih. Mình sang đấy. Anh Nga gì bắt ra đều thế này, mà đuôi gì cái gì mà Nga gì. Mấy cái 90원 luôn. Jadi ma'am video matang sana sin lagi, do ma'am like share subscribe to simra mo, do matang saya video sin lagi, sab do armina, do matang video dom thina ji ma'am, masih gitu bye bye.